आकाशवाणी इम्फाल Ngagom Kiran pau pajari ahan badamar oiba pau security force na toan ba lalolup singi mioi mapan fare khulai kamarum su phagat le Rajya Additional Chief Secretary Anurag Bajpai na Imphal gi Interstate Bus Terminal chatuni yangsin kre amasung Bharat na hairi Pakistan khudum chandun lairiba Pakistan occupied Jammu Kashmir da hingsa gi thabak chatharabadi madugi dait Pakistan pugadabani Security force na chingnaba mafam kayada area domination amasung thibomagi thabak leptana chathari Rajya Police ki control room na thadorak cherol amada hai akaknama pausing phangbadagi combing operation amasung thibomagi thabak sing chathabada miyamdagi namduna cell khaiba amasung aina yadaba thabak sing chanaba miyosing fagat pa leptri Manipur Police na ngarang Singamai Police Station gi manung chanba ningombam lamkhai dagi RPF PLA gi masana masabu corporal ni haijaba miyoy ama phare Atop thodok amada Thobal Wangkhem mamang laikai amasung Thobal Wangkhem bazar da leiba mayum singdagi KCP apunbagi mioi ani ngarang Manipur Police na fare Imphal West Jilla gi chingangmom leraktagi ngarang security force na KCP PWG gi mioi amasu fare mak miamdagi namduna sel khaiba amasung nupi gi mari lenaba thodok wathok singi kesing yasinaba purknaba honabana chingbada chanaba mioi ni hairi Amaromda Zorasanpur Jilla gi Somkot Village area dagi security force na UKNA gi mioi manga fare makoi dagi M79 grenade launcher ama bomb ohum 9mm pistol ani radio set nipan jungle shoe nipan poppy pambi gi maru kilogram ohum amasung mobile phone ohum phangle hari Marak asida Yangang-Pokpi Police Station gi manung chanba Thamna-Pokpi khuldagi Kangpokpi Jilla gi Tuinomjang village romda mangkhiba Soyam Sanayamba Thomas Kauba mioi ama security force na asoyangam yaudana kallaba matungda imung manung gi mioi singna sinakre hairi Rajya Additional Chief Secretary Transport and TCI oiriba Anurag Bajpai na ngarang Imphal gi Interstate Bus Terminal satuni yangsin kre Kongchat adura siri Bajpai na bus terminal asigi hojik leramliba film aduda nongaitaba phongdokre mafam aduda mathau taba chana kanon sing yaudana mapu pandabagumna gari sing khamning momongna khamduna leramki bus terminal asigi saruk khara Department of Taxes Imphal East ki District Transport Office Sericulture Department amasung CFPF ki kangbu sing laishali Kongchat adura siri Bajpai na hai sarkar gi facilities sing da driver sing na chak thongbu yaungna tongan tongan hiram sing na sinaba si yade mahana Imphal East ki District Transport Officer gi office ta su sangduna driving license piba tax thiba permit piba madi gari ki registration tawuni sing bagi thabak sing su yangsin ki monitoring team ani shamduna bus terminal asu yangchin bagi thabak chathana basu mahakna Imphal East ki District Transport Officer da pautak peki Kongchat aduda transport ki director Khumanthem Daina yauna makok thongba official sing loinaki Manipur gi ningthau amasung Rajya Sabha ki MP Maharashtra Sana Jawulai Shambana hairi Manipur asi sahi lising manga henba gi sabetyaga sagona duna lakliba malem gi ari bilamdam singi manungda amani Warol amada Maharashtra Sana Jawulai Shambana hai sagol kangjai asi Manipur dagi haukibani haibasi malem gi miyamna thoidokna khangnare Manipur da Kristana pokadaba mamang sahi lising ahum samagi matamdagi sagol kangjai shanaba haurakre Kristana pokraba matung hojik phawgi sahi lising ani kunmanga asiga Kristana poktringi mamangi sahi lising ahum chamaga punshinarabadi sahi lising manga chama kunmanga sure haina Maharashtra Sana Jawulai Shambana macha khaina phongdokli Bharat Lanmi ki Kangbo mana Kangpokpi Jilla ki Dongsum village ta ngarang lemna layangba kem ama pangtokre maduda mioi cham henbada layangba galoinana hidak langthak sing su yan thokki hairi tabiriba pawsi Akashvani Imphal dagini Bharat na hairi Pakistan khudum chanduna lariba Pakistan occupied Jammu Kashmir da miyoibaga hakpu singnaba hingsa gi thabak chatharabadi madugi daita Pakistan pugadabani New Delhi da Paumi Singunaba Madama Panthor Mantralogi Masin Chatpa Misak Randhir Jaiswal na hai Pakistan khudum chaliba Jammu Kashmir ki sarukta Pakistan lanmi singna mara lejidraba misam singda phu chaiba yauna hingsa gi thabak kaya leptana chathare haibagi pau phangle asiguma thong asi Pakistan na terrorism yokhatuna shanti thugaina bhonabani haibasi New Delhi na ningthina khangi asiguma thabak sing asi Pakistan makhatan chatharabadi New Delhi na tumina yengduna laithokloi mahakna hai
We believe that it is a natural consequence of Pakistan's oppressive approach and systemic plundering of resources from these territories, which remain under its forcible and illegal occupation. Pakistan must be held accountable for its horrific human rights violations. भारत लानमी की मकोक उपेंद्र द्विवेदी नसु पाकिस्तान सक्सन वा फोंगदोकलदुन हाई पाकिस्तान नौना सिंगनबगी थोंग सिंग सथरकलबदी भारतना मथिक साव पाउखुम सोइदन पीगनी राजस्थान की श्री गंगानगर मनाक्त लेबा ngमखै खुंगंग अमदा भारत लानमी की पोस्ट अमदा लानमी सिंग वा ngangloduna श्री द्विवेदी हाई ऑपरेशन सिंदूर की चाउनो माई पाकपा हाइबा तारबदी पाकिस्तान दा लेबा टेररिस्ट ग्रुप सिंग न सिजनबा मरुइबा मफम मापन थुगाइदुना अमंगता थोहनखिबासिनी ऑपरेशन सिंदूर असि प्रधानमंत्री नरेंद्र मोदी मसामुकना थोनखिबा ममिंगनी मसिगी नुंगी ओइबा वहनथोक कया लई थौरमदुदा लानमीगी मकोक असिना ऑपरेशन सिंदूर दा यावखिबा ऑफिसर अहुम अमदी अतै जवान सिंगदा थोइदोक हैंडोक पथौदांग सिंग पांगथोखिबगदमक इकाई खुमनबा उठखि गृह मंत्री अमित शाह हरियाणा की कुरुक्षेत्र लुपा कोटी सनिपान कुनमंगा रोंगी तोंगान तोंगानु प्रोजेक्ट खरगी उरेक उयुम तमख्रे खरगिना संगाख्रे उरेप उयुंग तमखिबा प्रोजेक्ट तरमाथोगी मनुंगदा नर्सिंग कॉलेज मंगा अमसुंग पुलिस सिंग लाइफम साननबा यावरी संगाखिबा सिंगी मनुंगदना पेडियाट्रिक रेस्ट हाउस अमसुंग फमुंग चहुम लेबा सब डिविजनल हॉस्पिटल अमा यावरी थरमदुदा मुख्यमंत्री नायब सिंह एमपी नदीम जिंदाल अमसुंग अतै मंत्री कया सरुक याखी थरमदुदा वांगांगुदा श्री शाहना हाई हरियाणा सरकारना हेन फब लेंगाक शासन अमा पुरकनबगी माइकेदा थमोय सेंगना थबक तौगदबनी कुरुक्षेत्रदा नौब क्रिमिनल लॉ अहुंगी मातांगना पांगथोकपा राज्य थाकी मेला अमसु गृह मंत्रीना हौदोखी केंद्र की लेबर मंत्री डॉक्टर मनसुख मंडावियाना कोलालमपुर पांगथोकपा वर्ल्ड सोशल सिक्योरिटी समिट याव चटपदा इंटरनेशनल सोशल सिक्योरिटी एसोसिएशन की प्रेसिडेंट अमसु मलेशिया मदि उगांडा की मिहुतकांगबु सिंगोनदना वरी सानख्रे ngasi phangwa pau singi maroyo pau kidamak hauzik mangsatabam Premananda leire Premananda Thagatsari Kiran mapa macha yauna mari hatpada chenaba UKNA gi kadar taruk fare Manipur Assembly scam miam amadi MLA singda amuwa qualification bani haiba veteran politician ozo gi wafam amasung government sembagi taksilunaba BJP gi MLA sing Delhi da paisin khibagi pauna ngasi phungwa pausi singi maroyo pau oire Sanga Express Manipuri da mapa masa yauna mi mari hatpada chenaba amasu fakre tamthiba mi hat aduda chenabadagi fakhiba ani sukre haina ahan headline tori pawsi naharol gi thodang sana laibak Sanga Express English pognafam People's Chronicle amasung huyanan pawdasu ahan lamai da fongli Assam Nagaland border da lamgi yana daba Assam gi yum mayam mai thakre haina Sanga Express Manipuri da ani shuba headline oiri Manipur Assembly scam miam amadi MLA singda amuba qualification bani haiba veteran politician ozogi wafam sana lebakta ahan headline tori pawasi narol gi thodang pongnafam People's Chronicle amasung Manipur Mail dasu ahan lamai da tongan headline tawduna fongli kotuna sinduna kumapan suba separation day pangthokre haina narol gi thodang da ahan headline tori pawasi Hills Hornbill Express amasung Ganfu Mail dasu ahan lamai da fongmu thingnari pongnafam da Government sembagi taksilunaba BJP ki MLA sing Delhi da paisin kre ex CM N Biren Govindas Konthauzam Dr Sapam Ranjan Haikam Dingo ngasi changkhragani haina ahan headline tawri Manipur na Bharat ki tongan mafam kayadagi drug lalomba singgi puning chingsin li haina People's Chronicle gi ahan headline oiri Huelan Pauda survey chatharaba matungda pauna amasung thangal kaithel gi encroacher sing takthokpa amuk hori haina banner headline tawduna fongli Tamenong Times da Mirabai Chanu na lupagi takaman lorok pagi pauna ahan headline oiri Senapati Jila da Interschool amasung College Science Exhibition pangthokre hai paun ahan lamai da fongo thingnari Kiran Thagatsari Premananda aroibada maroyo pau amohanna security force na tongan ba lalholup singi mioi mafan fare khulai kya marum su fagat lei Rajya के Relationship Secretary Anurag Baspaina Imphal की Interstate Bus Terminal चतुनी यंगशिन क्रे अमसुंग भारत नहारी पाकिस्तान खुदम चंदन लरिबा पाकिस्तान occupied जम्मू कश्मीर दा हिंसा की थबक चथरबदी मदुगी दायित्व पाकिस्तान पुगदबनी पाउलो जरे